MISA Kuki militant Sinsinaraga, Misham Singda Akiba Pire. Ministry of Home Affairs Samasung Central Security Forces na Kuki militant Sinsinaraga, Naga Misham da Akia Kung Pire Haina, Tankul Nagalungi Working Committee na Tador Pacherola Mana Fondorkli. Zerol Sinai, Nasinong Alam Daipung Home Tabadagi, Kuki militant Singna, TM Kasomda, Misham Singi Gari the Nongmi round Kayamarum Kapsilaki. February Taluram Daitagi, Sina Kaitelda, Atat Akam Laitan Etek Setaduna Lakli. Sina Kaitelgi Kunja Singna, Matik Saba Security PB o Hajabada, Tasin Nadana Lerklabasu, April Kudmarida, KSO Urkulgi Education Secretary, Marcy Kong Saibu, Mahar Regiment Amasung, BSF Nangak Senduna, Mulam Biles Pawu Puki. Sina Kaitelda, Kuki terrorist Sing Nangahak Laitan Nongmai Kapsilakaga, Luther Biles to Oina Combing Operation Sataki, Tiankang Kayada, Central Security Forces na, Nupi Angang Sing the Ka Henba Matik May Utok Pagi Togdok, Toki, Haukibata Anirongi Manungda, Tokiba Togdok Sing Yang Luraga, Central Security Force na, Naga Miam Githazab Manghal Lehari. Yum Mai Chakre, None District ki Kopung Police Station ki Manung Chanalaiba, Kopung Bazar da, Ngarang Numidang Pung Taramatoirom Tabada, Lubricant Shop Yauna, Yum Mapalom, Mai Chakre. Mataukaram na Mai Chakalak Libano Haiba Chapchana Kangbangamdri, Kunja Singna, Police Personnel Amati, Assam Rifles ka Kusam Naraga, Fire Extinguisher Season Naraga, Mai Mutat Abuhonaki. Taudu Tokpagi Pauhek Pangbaga, None Fire Substation ki Tim Ama, Mafam Madu de Changsinki, Adubo, Lambi Chatoksasinda, Kudong Chada Banamaram Orega, Mai Mutat Abuhonabada, Apan Oiki. Fire Brigade ki Tim Aduna, Sakalakliba Mai Adu, Atay Atopa Mafamda, Sandoraktana Batorang Lakutki, Yum Mai Chakpagi Toram Maduda, Missi Mina Amasung, Asok Apan Yawbagi Pauti, Hauzik Pawagi Oina Laitri. State Mari Amasung, Union Territory Amad Fangtoki ba Mikal ki Exit Poll, Tamil Nadu da DMK, West Bengal Amasung Assam da BJP, Kerala da Congress Lengak Laklaba Yai. State Mari Amasung Union Territory Amad Fangtoki ba State Assembly ki Mikal ki Phal, Me Mari da Laukthok Lagani, Mikal ki Phal Laukthok Tringi Mamangda, Tongan ba Media Housing Sathaki ba Exit Poll da West Bengal da Party Amana, Lengak Sembang Ambagi Pibam Udia Hairi. Tamil Nadu da DMK na Luching ba Lengak Amalairaba Yai Hairi. Kerala da Congress na Luching ba United Democratic Front ki Lengak Lairagani. Assam da ahumlak suba oina BJP ki lengak laikhigani amasung Puducherry da NDA ki lengak lairagani hairi. PMA RQ gi report matung ina apunba assembly seat chani ga marfut tara mari leiba West Bengal da Trinamool Congress na apunba seat chama tara nipal dagi chama kuntra nipal fawo phanglaba yai. BJP ki oina seat chama yangkai dagi chama ga humpu tara manga fawo phanglaba yai. Matrix ki report matung ina di Trinamool Congress ki apunba seat chama kun manga dagi chama nifu fawo phangbaga loinana BJP ki seat chama nifu manga dagina chama humpu mathoi fawo phanglaba yai. JVC ki report ki matung ina di Trinamool Congress ki apunba seat chama kuntra mathoi dagina chama yangkai nithoi fawo oiraba yai. BJP gina seat chama kuntra nipal dagi chama yangkai mapal fawo phanglaba yai. Sankya report tadi Trinamool Congress na seat chama kuntra dagi chama nifu fawo phangbaga loinana BJP ki oina seat chama yangkai dagi chama humpu fawo phanglaba yai. People's Pulse ke report tadi Trinamool Congress na seat chama humpu tara taret dagina chama marfu taret fawa BJP gina seat humpu tara manga dagina chama tara fawo phanglaba yai hairi. Apunba seat chani kuntra mari leiba Tamil Nadu gi oina handaki mikal asida DMK na chauna mai pakani haina thajanrabasu Access My India ga report tadi TVK na apunba seat marfu tara nipal dagina chama kun fawo phanglaba yai. DMK na seat marfu tara nithoi dagina chama tara fawo phanglaga AIA DMK na seat kun nithoi dagi kuntra nithoi fawo phanglaba yai. Matrix ke report matung inadi DMK na seat chama kun nithoi dagi chama kuntra nithoi fawo phanglaba yai hairi. Apunba seat chama nifu leiba Kerala Legislative Assembly da lengak pairiba Left Democratic Front sothana leigani. Aduga Congress na luchingba UDF na seat humpu tara dagi marifu fawo phangani haina ayamba Exit Poll ke report sing da phongdoknari. Apunba seat chama kuntaruk leiba Assam Legislative Assembly da lengak painabagi damang mathau taribasi party amana seat humpu mari phangbani. Hairiba masing asidagi hena BJP na phangduna Assam da ahum suba BJP gi lengak leiragani hairi. State asida Congress na seat kunhumdoi dagi kuntra mari fawo phangani haina pari. Assembly seat kuntra leiba Puducherry da NDA na seat tara taret dagi kun fawo phangani haina pari. Aduga atai party singna manga dagi tara fawo phangani haina panari. Lising ama chamapan yangkai mathoida base year oiraga NRC update tawba mathau tai
Manipur da illegal immigration gi wathok loisinenaba thamoi sengna honadabagi thawongbo Zeliangrong Union Assam Manipur and Nagaland na yaningdaba phongdorkli Dubasina Tadorpa Cherol Manahai, Census Pangtok Tringaida Langak Kumjali Singama Chamapan Yankai Matui the base year Orega, Manipur the National Register of Citizens NRC update to Bumatotai, Manipur the Hosik, Oregliba Piva Masi, Kudong Tininga Oibatan from Yoksila Lehaina Paladuna, Serol Sinahai, Ting Biningai later Bomonda, illegal immigrant sing, Sangsilakpana, State Sida, demographic imbalance Ama Ohelakpaga Luinena, political right, land ownership, cultural identity Amasung, Tungi Mirol the Sound Signerkle, Constitution Gi, Article 355 ki matugina Union Government na state asida mitop ta landarak pa thingbaga loinena leibak manunggi oibo wathok loisinena bo hona famthoi illegal immigration gi matangda mathau taba thabak thongsing paikhat pa ngamdribasi leingakna constitution ngakna satre hain lofam thoi kangpokpi Churachandpur Chandel Tengnopal amasung Phejol na chingba district sing da oirakliba phibam masi nungnang ba pukningai oiri haina paladuna serol asinahai mahuksaga manadaba mawngda ikhang khangaudana kungang masing hengalakpaga loinena mitokki masing su angakpa phangna hengalakpa thengnare atenba matumgi manungda masing thingamdraba khungang kaya leirakpa thengnariba asigi matangda leingakna mathau taba thabak thorum sing lokhatpham thoi thingbineba leitaba mawngda mitop kaya sangsilakpana state asigi ecological balance kahelakpagi mathakta mamangaidagi khundaminaraklaba furup maselgi marakta ungkatna hanbagi fibam ama lakale matam chana NRC update tahodabana fibam asi ohelakpani athuba matamda leingakna kumjali singamaga chamapan yankai mathoida base year orega NRC update tawbagi tangai fadaba lei NRC update tawdringaida census pangthoklabadi illegal immigrant sing leibak asigi law na yaba citizen ama oina lawkhragani athuba matamda NRC update tawdrabadi state asigi yellow furup singbo namthak tawbani haina lofam thoi hairi malemgi sinmi singi numit May Day Haugot o matam si thengkhre aikhoigi tumlaga leiriba lawmi sinmi sing Manipur gi saknairiba saisakpa nongmaithem pahari na saklamba isai amakak ningsinglei hauro nongale laurang suba iyamba khoi malemda leiriba lengli paliba khudingmakna khwaidagi maru oibasi chinjakni chinjak yaudana aikhoina karigumba amata tawba ngamde asigumba miyoibagi chinjak asi leikhom taiba amotpa sinmi sing aduna pibani adubo aikhoigi leingakpa sing amasung babu bhaya saba singna ngasi phawada sinmi singi yaiphanana ba thabak ningthi nungaina tawbidre makhoiba thabak sonabagi damakta makhoibo hinhanabagi damaktani aikhoina chahi khudingi me amada malemgi sinmi singi numit May Day haiduna thorum pangthoklibasi May Day haibasi kumjali singa chanipan marfut tarukta United States ta sinmi singi thabak subagi matamasi nongmada pung nipal khak oihengadabani haiba ihau laki chahi adugi me marida he market square da ing tappa rally ama chalingaida bom pokhairakpadagi achauba irang ama tholaki police na miyam tinba mafamda nongmai kapsindon worker singi lusingba singamsung officer kaya hatki labor gi luchingba kaya amasu kaina thangda hatki Sikiba mayam singadu lawmi sinmi singi khongjangda athobo oiki mataw asum tawna leibak kayada sinmi singi khongjang laknaki su nomliba sinmi singna makhoigi khusuman hengad halu thabak subagi mawng mataw safa halu akaknaba sangda thabak solu haibana chingbu kholau singasi leibak amadagi leibak amada mathang mathang sandoknarakhi kaina thangda miyamgi khongjang adu mai paklaki amasung makhoigi demand sing phangba ngamki Mataw asumna kumjali singamaga chanipan marfu taruki he market thokiba tamthiriba misi mina yauna sinmi singi khongjang adu ningsingba oina me ama asi malemgi sinmi singi numit May Day haina thorum pangthoknarakhi Russia China Cuba India na chingba leba kayasu thorum masi pangthoknarakhi hanadi trade union sing sinba thorum oirami India da lisingamaga chamapan kunhumdoida ahanba oina Chennai da thorum masi pangthokpa hauki kaina thangda May Day gi thorum sing asi leingakna sinduna mathang mathang pangthoknarakibani Russia da su May Day gi thorum masi yamna maru oiraki maramdi socialist ideology mapangal kankalakpa taramapal suba century da mangal naina balebak adugi revolutionary Vladimir Lenin na worker singi phangpham thokpa amasung manaba mideng yengadabani haibu wakhalon asida May Day si pangthokibani matam amada Manipur gi senmelon gi phibam asi lawmi sinmi khaktana leplaga lai factory company association haiba ama leiramde masagi lawsada law uba law leitaba sinmi singna law yamna leiba migi thabak subada yawba singchanba nga faba ingkhol koiba haibasina mapung oina sinpham oirami chawkhalakpagi matung ina sinmi singi kangbu naina thabak suba hawrki haujikti lawbu khakta natana achobo factory amasung company singi makhada miyoi lising kaya thabak sunari company sing natraga ina kunba miyoi singi makhada su nombada sinmi singi phangpham thokpa sing ningthina phanghande
ꯃꯈꯣꯏꯅ ꯃꯄꯥꯡꯒꯜ ꯇꯦꯛꯄ ꯃꯈꯩ ꯁꯨꯔꯒ ꯁꯦꯜ ꯐꯪꯕ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯔꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ ꯅꯨꯃꯤꯠꯁꯤꯡꯗ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯗꯕ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯃꯇꯦꯡ ꯅꯤꯕꯗ ꯄꯤꯌꯨ ꯌꯥꯗꯕ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤ ꯊꯕꯛ ꯃꯇꯧꯗ ꯄꯨꯟꯁꯤ ꯀꯦꯝꯈꯤꯕꯅ ꯀꯣꯡꯒꯥꯏ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧꯁꯤꯡꯗ ꯉꯥꯎꯅꯔꯤ ꯃꯈꯣꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯈꯛꯇꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯕ ꯐꯪꯂꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯂꯤꯕꯅꯣ ꯆꯥꯎꯈꯠꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯅꯩꯅꯗꯕꯗꯧꯅ ꯇꯧꯏ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛꯀꯤꯗꯤ ꯆꯥꯅꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯁꯪ ꯑꯣꯏꯔꯤꯕꯅꯤ ꯆꯥꯅꯅꯕ ꯂꯩꯔꯕ ꯇꯨꯡꯗ ꯑꯇꯩ ꯃꯆꯥꯛꯁꯤꯡ ꯗꯤꯃꯥꯟ ꯇꯧꯅꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯆꯔꯥ ꯍꯦꯟꯕ ꯏꯃꯨꯡ ꯑꯃꯗ ꯐꯤꯔꯣꯜ ꯃꯃꯜ ꯑꯇꯥꯡꯕ ꯁꯦꯠꯅꯤꯡꯕ ꯍꯧꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯅꯕ ꯆꯤꯟꯖꯥꯛ ꯐꯪꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯂꯧꯐꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯈ꯭ꯔꯦ ꯆꯤꯡꯒꯤ ꯂꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯐꯧ ꯊꯥꯔꯝꯕꯗꯨꯁꯨ ꯈꯥꯏꯕꯣꯛ ꯑꯃ ꯍꯦꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯅꯈ꯭ꯔꯦ ꯂꯧ ꯎꯕ ꯀꯥꯟꯅꯗꯦ ꯁꯦꯜ ꯌꯥꯝꯅ ꯆꯪꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯧꯃꯤ ꯁꯤꯟꯃꯤ ꯃꯁꯤꯡ ꯑꯁꯨꯝ ꯍꯟꯊꯔꯛꯏ ꯑꯔꯦꯝ ꯑꯄꯥ ꯈꯔꯈꯛ ꯐꯪꯂꯒ ꯑꯩꯈꯣꯏꯁꯨ ꯍꯤꯡꯕ ꯌꯥꯕꯗꯧꯅ ꯈꯟꯅꯔꯛꯏ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯀꯥꯎꯅꯔꯛꯏ ꯑꯗꯨꯕꯨ ꯃꯦ ꯑꯃ ꯍꯌꯦꯡ ꯄꯥꯡꯊꯣꯛꯅꯒꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯒꯠꯍꯟꯅꯕꯅꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯨꯝꯅ ꯊꯕꯛ ꯁꯨꯍꯟꯕ ꯌꯥꯔꯣꯏ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤꯁꯨ ꯔꯥꯏꯠ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯅꯤ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯏꯀꯣꯅꯣꯃꯤ ꯐꯒꯠꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯟꯅꯅꯕ ꯇꯉꯥꯏ ꯐꯗꯕ ꯃꯆꯥꯛ ꯃꯌꯥꯝ ꯐꯪꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯕꯨ ꯊꯕꯛ ꯄꯤꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡ ꯍꯧꯒꯠꯂꯁꯤ ꯃꯦ ꯗꯦꯒꯤ ꯊꯧꯔꯝꯅ ꯂꯥꯛꯄꯗ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯊꯕꯛ ꯍꯦꯟꯅ ꯁꯨꯁꯤ ꯐꯧꯊꯣꯛ ꯆꯥꯊꯣꯛ ꯋꯥꯠꯇꯅꯕ ꯍꯣꯠꯅꯁꯤ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ